Pacific Ocean gi irol nungda yamna chawba volcanic eruption ama thokre. Hairiba volcanic eruption asi kilometer lising tara lapna leiba Alaska da su ningthijana taba phangki. Mayam pumnamakpu anoba video amda amukka hanna taramna ukseri. Handak ikut kudringaida Pacific Ocean gi irol nungda thokiba volcanic eruption maduki matangda khadatangi minasi. Ihanan bada volcanic eruption thokriba mafam asi Pacific Ocean gi Australia amasung New Zealand gi yamna naknaba makhoi khitang lapthokna leiba Tonga Island hairiba sigi manaktani. Volcano sigi maming asina Hunga Tonga Hunga Hapai volcano hairiba sini. Thaudok adugi satellite image ni masina uful amasung maikhu kaya ama yamna pak chawna sandokpa maduni. Masigi volcanic eruption asi aduki matik powerful oiba underground gi volcanic eruption ama oibana Pacific coastline da leiriba country Japan amasung USA da scientist kaya amana athuba matamda tsunami lakpa yabagi oithokpa adu lei haiduna miyamda warning pikre. US Geological Survey na thadorokpa report amagi matung inna hairiba eruption asi 5.8 magnitude earthquake at zero depth ka manai haiduna thamli. Thaudok asina maram oiduna mafam adugi communication system sing loinamak down oikre. Volcanic eruption asina maram oiduna Tonga Island gi mafam kharada ising thumjilakpadagi yum thadoknaduna mioi kaya ama chenakre yum amasung leiriba mafam adugi structure kaya ama atasu nangki. US amasung Japan gi samudra mayada khundaduna leiriba mioising asida matam ama hektada tsunami lakpa yai haiduna athuba matamda hongdoknabagidamakta phongdoknakre. Japan da volcanic eruption masigi earthquake asina maram oiduna 1.2 meter wave ki tsunami amana hit tawkre. Makata na 3 meter rom oigadaba tsunami wave na hit tawba yai haiduna predict tawri. Japan hairiba country sina leiriba geographical location asi aduki matik yamna farak taba mafum amakhakni. Mamangda su tsunami thokpa matamda aduki matik chawba amang ata thokpa leikrabaduni handak su thokpa taragadi aduki matik Japan gi oina mangjaba oigani. New Zealand hairiba country asi Tonga hairiba island asidagi 2300 kilometer rom lapna leibani adubu hairiba eruption asi aduki matik powerful oibana maram oiduna New Zealand gi northern thangbada leiriba coastal area gi jaga sing asidagi mioi chamaga kullop atopa mafam singda evacuate tawkre. Hairiba eruption asi surface ta 100 meter rom wangkan uba phangki aduga irol nungda 1800 meter rom oiki aduga masigi pakpa asina 20 kilometer rom pak chawi. Masina haujik fawbagi oina khwaidagi chawba eruption amani haiduna phongdoknari. Pokhailaklaba matungda nungjeng uphul amasung akai ata kaya ama mathakta paithalaklaba matungda amuk tabagi sakdam aduni sida leiriba image asi.